Tamenglong District ki yamlaba miyamna Chief Minister Butaram na okre Tamenglong none amadi nungbagi oina chawkhat thawrang kidamak lupa crore 415 gi senfam lauthokre. India government amadi Asian IM anigi marakta khuchek pinakiba framework agreement ki achumba warol miyam da khanghalu haina Congress na makha tana demand tawrakli. Manipur da small scale industry da ahenba meeting thambana lamdam asigi senmit lon da hena chawkhat pangamgani haina Governor Dr. Nasla Haptullah na phongthokhi. Sajik Tampakta Mari Suba Sam Rifles ka lalhauba singa khut thokna bada lalhauba ama air personnel ama sire lalhauba ahumga air personnel ahum amaga sokle. Amasung Imphal Ziri lambida thong tekpagi thodokta amang ata thokraba gari ki matik chaba compensation pigadabani haina Transport and Driver Council na demand tawrakli. Mayam bukurum zari adom neng Business Impact News ni Irina Thinguzamna hausi pungja si faubugi marueba pausing miyam da pizari. Tamenglong District ki yamlaba miyamna Chief Minister Nongthombam Biren Council of Minister amasung MLA singbu harauta yamna okre. Chief Minister Biren na Tamenglong tariba khongsang lambi asi mathang chahi gi March tha horakpada semba loishingani haina miyam da thajaba pikre. Miyam da wangang laduna Chief Minister Biren na lambi asi semliba NHIDCL da March nangnaba yathang pikre. District asigi oina sagadabagi Sangagadaba ngasi urep yung tamkiba Rani Guiding Lu Women's Market su lakliba Inglisingani taranipangi January tha natraga February tha horakpada sangaragani haiki. Chief Minister Butaram na okpagi thawram adu District Administration Tamenglong amasung none na sinduna Public Ground Tamenglong da pangthoki. Khongchet aduna Chief Minister Biren na Tamenglong District Hospital Sangabada natana Rani Guiding Lu Women's Market Transit Quarters for Doctors and Teachers Water Supply Scheme amasung FCI Godown sanabagi urep uyungsu tamki. Chief Minister okpagi thawram aduda natki oiba jagoi amadi isai kayasu utki. District adugi tongan ba organization singna Manipur Hill University Sabiu, B.Ed College Sembiu, Lambi Sembiu haibana chingba demand kaya yauba memorandum Chief Minister da khutsinaki. Chief Minister Okpaduda District Adugi Angang dagi hauraga mioi lishing rom na sarukyaki. Chief Minister Okpagi thauramadu loiraba matung cabinet mifamsu pangthoki. Tamenglong none amadi nungbagi oina chawkhat thaurangi damak apunba lupa crore 415 gi senfamsu Chief Minister na lauthoki. PMAY ki makhada yum lising amaga humbudraga nipan sanaba senfam sanction tawduna leire mafam anida nongi ising yoktuna thamnaba mafam lupa crore mari changna sanaba thaurang tawre amadi district asida inglising ani tara nipan fawbada LED bulb lising tare thamnaba pandam thamli haina Chief Minister na phongdoki. Sotharaga dum haiba hanna di suyeng yang daba kaimta di tawdaba aduna di sangsina lakiba potuna ngasidi ai khoi masel gi marakta division divide tawle aduna trust tawbiyo sigeno ba government sibung asi thajabir sumaina thajabio ai khoi thabak na ulakke ngasi sinna hairam iba sidgi makata abade khoi thabak oina ucharakke Ngasi Tamenglong District Headquarters da pangthokpa cabinet mifam da saruk yaruraba matungda Imphal tamna lakpada National Disaster Committee ki Vice President Adim Pamai ki escort ki gari lokha da onthabada mioi ahum sire aduga anina sokle hairi Imphal Ziribam lambi ki kaikon village da thokiba laibak thiba thodok aduda laikhidraba mioi ahumak security ki mioi ni aduga asokpa ani adusu security ki mioi ni haujik fawbagi oinadi masak maming di khangdri Asian IM amasung India government ki marakta khutek pina kiba framework agreement ki akupa warol amatanga sifawba haidok tabana Manipur miyam da langtak na bapokhalle karigumba Manipur gi ngamkhai amadi apunbagi saktamda akaiba pirakpa yapa wafam yauraklabadi tumina lairoi chap chana thengnagani haina hanagi Deputy Chief Minister oiramba MLA gaikhangam na phongdokre Mayang Imphal Block Congress Committee na sinduna framework agreement ki
लोसिंदुना थमलिबा वारोल सिंह मियामदा खंगहनबा डिमांड तौरदुना ngasi mayang imphal kaithelda chathakhiba wakat mifamda wafamasi gaikhangamna phongdokhibani Congress Party ki paring naina chatharakliba protest asigi saruk ama oiriba wakat mifamasida saruk yaraduna MLA gaikhangamna makhatana haikibada framework agreement ki wafam khanghandriba asi Congress na Lengak pairingai matamdagi khanghanaba demand tawduna lakhibani adubu ngasi fawba khanghandaba asina kari thorakkadagi haiba tamba ngamdri agreement tawnakhre hairibasi manungda yanakhre haibani masi lanmina bom thadanaba ngaiduna leibaga chapmanai masina takpadi chingnaningai oiba aronba leire takpani Manipur gi apunbagi saktam amadi ngamkhaida akaiba piraklabadi lamdam sigi chingmi tamina tumina leiroi chawkhat thawrang ingtappa purakpa amadi nuksi chanana leiminanaba hotnarakpadadi taramna okani adubu furup ama penaba hotnabada atopada akaiba pibadi yaroi center da BJP nabu lengak pairabadi Manipur da karigumba kharadi thoki haina palladuna Manipur gi ngamkhai ngakminasi haina gaikhangam namiyamda appeal tawki framework hai susero ni agreement hai aya hai kai do ne ne ki bom thata sige hai ko ngai soi ni to agreement to de do le ne hai ne te to khok khe masi aba ne ko ja sin mun na khan ha ba da ba na to home minister da taman thung ki hosi ma tam sa dri thong dok na ba thong dok pa ya da document kai no so sorry choida Manipur ki interest sok pakhadi yawe tae mado kari phonu ka banos masida ko Manipur ka le prasa chingai tani tumme na le chumo Hanagi Chief Minister Okram Ibobina haikibada center da lengakliba NDA government na transparency laina thabak tawri haina makhau pongna lauraga karigidama ngasi fawba framework agreement ki wafam khanghandribano Manipur gi ngamkhai kaihalloi hairabasu karigumba tonganba naga khaktagi oiba administrative ama thamlaklabadi Manipur thugaibani Congress na center da lenga khiba matamda taunakhiba Assam Accord Mizoram Accord amadi Punjab Accord ta atopa state amatagi ngamkhai kaihandana ningthina wathok sing lotion khibani BJP gi matangdadi Manipur da English ani supna amada ngamkhai kaibagi wafam yaurakpada miyoi 19 na Thawaina pontha pikibagi achauba irang thokibani Congress Party di furup amatagi mayokta laite adubu Manipur gi ngamkhai kaibadi sungya yaroi haiki Manipur ki territory manusta state within the state haikana cultural autonomy financial autonomy administrative autonomy paper targati Manipur ki numit ki wa khag wa sahi wa Manipur kai lawuri neba pai gi maroi bagi dapat awang lagi di akoi acok cakap san kaya nusi sana na singa masung tamda lain nara apa singi tambi sinau mayang sise masigi mari se thugai na ba topi kanu ne se lain ga gomela media ga taunari ba agreement understanding ga Manipur kai roi do ba mau ga uji si kita na matung da kai roi do ba badu da yaw batar tadi Manipur haiba lamdam asi yamna fajaba mafam ama oibata natana laihau leiba lam amani haina Governor Nazma Habtulana apenba phongdokre mahausa gi oiba resource kayana pik thanba lamdam asigi topography amadi geographical feature yenglurabadi Manipur da small scale industry da ahenba meeting thambana lamdam asigi senmilon da hena chawkhatpa ngamgani haina su Governor na phongdokhi Wafam asing Manipur University gi Centenary Hall da pangthokiba Promoting Business Opportunity in Northeastern India and India's Act East Policy haiba numit nini gi National Conference amada wangang laduna Governor na phongdokibani Manipur University gi Manipur Institute of Management Study MIMS amasung XLRI Jamshedpur na punna khutsam naduna pangthokpa conference aduda Governor na makhata na phongdokibada Prime Minister Narendra Modi nasu India gi North East lairiba sotharaba state singidamak akhanaba meeting thamli maru oina chingi manung hanjinba mafam singda lambi thong amadi hakshel gi lamda yamna sothana laihobana chingi mafam sing semgat ningbagi apamba lai haiki hairiba mafam sing asida thengnariba ana layingi khudong chadaba sing yengduna flying doctor thamnaba Prime Minister na ayaba pirakpada natana North East Council na su helicopter thamnaba ayaba piri haiki loinana Manipur da
फंगलिबा मखल कयागी मेडिसिनल प्लांट्सिंग असिदगी हिदाक सुंगदुना अतोपा लेबाकता थादोपा ngamlabadi yamna kanagani hainasu गवर्नरना अपांबा फोंदोखी। The Honorable Prime Minister said not only that look east but work east, and he is so sincerely bothered, concerned about the backwardness of the northeast region. Since I have come here to Manipur, I have no hesitation in saying that I have really fallen in love with Manipur. I really like this place, and I feel that the land of Manipur is very fertile, not only for beautiful flowers and plants and the biodiversity. चांदेल डिस्ट्रिक्ट की सजिक तंपाक अमदी चामोल अनिगी लोनब मफमदा ngasi ayuk security force का खुद थोकनबदा लाल हौलुप अमा मरी सुबह असम राइफल्स की पर्सनल अमा गसीरे असम राइफल्स की पर्सनल अमा अशोक अपन नंखरे थौदोक असि ngasi ayuk pung 5 का मिनिट 50 रोम ताबा मतमदा थोखिबनी थौदोक थोफमदगी फंगबा पावगी मतुंगिना सजिक तंपाक अमदी चामोल अनिगी लोनब मफमदा लाल हौबा सिंगना आईडी फुमदुना सिक्योरिटी फोर्स ता एम्बुश चथनबा थौरांग तौरे हाइबा अककनबा पाव अमा फंगबदगी मफम अदुदा मरी सुबह असम राइफल्स की बटालियन ना थी हुंबगी थबक चथरकपदा मफम अदुदा हाना लुमदुना लेरंबा खुलाई मतिक चाना पाइबा लाल हौबा सिंगना नोंमै कापशिलकपदगी नाकल अनिगी मरक्ता मिनिट 10 रोम नोंमै कापनखी थौदोक थोकफम अदुदा लाल हौबा अमा नोंमैना पानबदगी खुदकता सिखिबगा लोइनना लाल हौबा अमना फाबंगम हौखी लोइनना मखोय अहुम अमना नांथोक्तुना चेनखिबनी चेनखिबा लाल हौबा सिंग अदुसु अशोक अपन नंगलंबा याय हाइना असम राइफल्स तगी फंगबा पाउना हाइरी खुद थोंगनबा अदुदा मरी सुबह असम राइफल्स की पर्सनल अमा थबाक मयादा नोंमै मरुना पानबदगी आर्मी की अखनबा हेलीकॉप्टर ना लैमखोंगदा लैबा मिलिटरी हॉस्पिटल दा पुदुना लायंखी अदुबु लाइकनबा ngamdana लैखिदबनी लैखिद्रबा असम राइफल्स की पर्सनल अदुदी झारखंडगी जॉय प्रकाश औरांग चही 19 गा हुमदोइनी महाक हौजिक जेनिम्स की मोर्ग ता थमख्रे लोइनना सोकलबा पर्सनल अदुना नेपाल दगी हुलमै कुल चही यांखै महाक हौजिक मणिपुर दा लैबनी हाइरी थौदोक थोकफम अदुदा असम राइफल्स ना थी हुंबगी थबक चथाबदा एके राइफल्स अमा पोखाइद्रिबा आईडी अहुम फंगले लोइनना हौजिक मफम अदुदा अहेनबा यूनिट सिंग चंगसिंदुना मखाताना थी हुंबगी थबक चथरी नकल अमरोमदा ngasi सजिक तंपाकता लैबा मरी सुबह असम राइफल्स की मथकता चथखिबा अटैक अदु PLA की चनी गयांग खैनिथोई सुबह मोबाइल बटालियन की लानमी अमसुंग MNPF की लानमी की अपुनबा कांगलुप न चथखिबनी हाइना RPF ना क्लेम तौरकली RPF अमदी MNPF की असिस्टेंट सेक्रेटरी पब्लिसिटी ना पुन्न थोकपा चेरोल असिना मखा तारदुना नाकल अहुमदगी थोमजिलकपा मसिंग यामलबा लानमी सिंगा मायोक नबल लानफमदा PLA की सर्जेंट लोको एलियस थेमरेयो निंगशेना थवाइकट की अमदी प्राइवेट फैरोई जंबा एलियस थोकचोम निंगथेमना येकनबगी मखुता चनखी हाइरी लानफम अदुदा लैखिद्रबा फैरोई जंबगी दमक RPF अमदी मसिगी लानमी सिंगलुप PLA ना इकाई कुमनबा उल्लखली लांदा असि चथाबदा यावरुबा लानमी सिंग मतेंग पांगबिरखिबा खुदिंगमकपु PLA अमदी MNPF की वार ऑफिस ना थागतपसु फोंदोरखली नेशनल हाईवे 19 इम्फाल जिरी लंबी की नुंग दोलांदा हौखिबा इंग्लिसिंगनी तरा गुमदोइदा साखिबा योट की बेली ब्रिज करम न टेकपनो चही असिगी नवंबर 13 थोंग असि टेकपगी थौदोक्ता अमांग अता थोखरबा गाड़ी अमदी पोचेगी मतिक चाब कॉम्पेंसेशन गवर्नमेंट ऑफ इंडिया अमदी NHIDCL ना पीफम थोई हाइना ट्रांसपोर्टर्स एंड ड्राइवर काउंसिल TDC मणिपुर की प्रेसिडेंट आइस रंजित न फोंदोरकली सुपनगी चही अहुम मरीदा ngairiba thong asi tekpagi matangda inquiry chathaduna chenaba singi mathakta lengakna matik chaba action lokhatpam thoi Ministry of Road Transport and Highway Administration Guwahati na chahi asigi me taraga nithoida thokpa order gi matung inna lambi asida leiba irang barak amasung makru thongda ton kunga maridagi hena pochai puba mal gari sing lanba thingkibani tha asigi November gi tang 13 da
तेखिबा थोंग असिगी मथक्ता टोन कुनगा मरीदगी हेना लुम्बा गाड़ी लानबा यादे हाइबगी अथिंगबा अमता लेखिदे हाइकी इंग्लिशिंग अमगा चमापल हुंबुद्रा माथोइदा साखिबा मक्रू अमदी बराक थोंग सिंगना ngasi faubada yotli tetraga nung dolan chahi ahum marida ngairiba thong asina tatpadi thong asi quality leina sade takpani nakalama romda nung dolan thong asi RCC bridge onanaba Englishing ni tara manga dagi saba hauram labasu ngasi fauba loishindana makhong khara yunglam laga lepkhre Belly Bridge asibu sakiba GRSC company na thong asida ton nifu fauba lanba yagani hairabasu ministry na ton kunga maridagi hena puba yaroi hairiba karigino Central Motor Vehicle Act ki matung ina gari gi arumba yaudana ton kun puba yabagi ayaba lairabasu lambi asidadi masigi ona tainaba oiri India government na ziri lambi asibu phagatana mapu pandaba lambi amugum thamba pamlibra haibagi chingnaba pokhalle lambi pakthoknaba semnaba crore lising kaya kaitharakle haibadu taba pamde lambi pakthok trabasu hana lejariba lambi amadi thongsing matik chana phahanbaduna hena maru oi haina mahakha tana phongdoknaraki overloading tauge haibana taba as per rule MBA ki matungina central motor vehicle A ki matungina ton kun bhogdi hapaya ba ado ton kun gi ton kun hapas de karimangi kano highway authority kano na Guwahati na karimangi kano thingino sinida Central Motor Vehicle एक नदी टोन कुन हापया है बा अखोई मणिपुर दे टोन कुन हापुर तागदी अब बेना कनो तारे बा 24 टन गी अब तारे बा बिहाइंड स्क्रीन कइनो खग लई बा गादी गाड़ी सोब चलहन बेयादी हाइबनी अदुना अखोई गी जिरे लंबिन से फगलंगी हाइ तारगदी गाड़ी में हमसे फजना फ्लो नाइ चलहन बमा दका लई PW डिपार्टमेंट सु हाइबा नुंग दोलान गी थोंग से सागलगा लेपिसिगी मरम थिगत पियु मणिपुर गवर्नमेंट सु थिगत पियु Naha oiriba lawyer sing amadi law tamliba mahiroi singna sinduna numit marini gi oiba legal awareness program amang asi yaral patalaiba mega Manipur school da hodokre cyber law cyber crime amadi cyber bullying haiba hiram da thoram adu pangthokibani aikhoi punna law khangmina shi haiba wakhalon da pangthokiba thoram aduga mari leinana paralegal Caroline Yanglem na phongdorakpada Manipur da hojik cyber ga mari leinaba crime kaya lepa leitana thorakli adubu hairiba crime sing asidagi karamna checksin gadagi haibadi miyamna khangba watli maramaduna grassroots level dagi semdokpa amadi mari leinaba law sing khanghanba mathau tai haiduna school sing da chatuna thoram asi pangthokpani haiki people actually are not aware of the cyber law so they have no idea about what's a right and what's a duty. So they thought that everything will be like in cyberspace. It's very hard to take into actions also because without knowing the law at all. We combine together to start educating the grassroots level first. So that because most of the situations and most of the Facebook, social medias, all this Twitter, Instagram are all using by these teenagers only. So you would like to educate them first so that the next generation will be more aware of the law. Ngasi Lamlai Police Station gi manung chana laiba Yaingak Pokpi Wunwon Village Community Hall da Yaingak Pokpi Police na sinduna Public and Police Haiba Theme asida miyam gi oiba mifam ama pangthokre ngasi gi thawram aduda Yaingak Pokpi Police Station bu mapung faba station ama onaba mari lenaba government ki maikaida haijaba haina lepnaki Yaingak Pokpi Police ki OC oinam kirana Mari Lainaba Home Minister gi Maikai Dagishu Angamba Mating Pangbiduna Police Station asi ningthina function tauba ngamhannaba amadi miyam gi seba matik chana tauba ngamhannaba hotnabiyu haiki School da mahai tamliba angang singda oja singna lairik khaknatana atai lausing kaya tambi gadabani haina education s ki director Thokjom Kiran Kumar na phongdorakli wafam asing asi Thobal Haukha da laiba Peace and Freedom Academy School da pangthokpa annual literary and prize distribution ki thoram da phongdokibani mahak na hai pikliba angang da Lairiba tongan ba hei sing basing oja singna munna khangdok piraga hiram aduda makoibo ahen ba lausing pirabadi soidana afawba mishak ama oiba ngamgani loinana Manipur government ke education department na chayol amagi thangja khudingi government ki school khudingmakta mahiroi singi tongan ba activity uthoknabagi thoram pangthoknaba khanaba leire hairi
Jum improvement for sustaining farm livelihood and natural resource conservation, Vistas and in Frontiers haiba thimda nongmagi oiba national workshop ama pangthokre. Thauramasi ICAR Research Complex for NEH region Umiam Meghalaya na sinduna Chingmairong da leiba Hotel Classic Grande da pangthokibani. Ngasigi thauramaduda athoiba mithunglen oikiba Central Agricultural University Kau Imphal gi Vice Chancellor Professor M. Premjitna Jum cultivation na senthok lambi oiriba awang nongpoki longmising anambana masagi lam leitabata natana lairabana anambani longmi sing na jum cultivation ki damak uwa paktak nana kakthat pagi mahuta mahaushagi khal kaihandana senthok leiba lainaba lambi thibatangai fade jum cultivation gi alternative oina ICAR amadi mari lainaba department sing na puthokliba idea sing asi Pamlau uriba laumi haibadi jumia singda mamutana khanghanaba awareness piba mathautai haiki ngasigi thauramadu Dr. YS Parmar University of Horticulture and Forestry Solan Himachal Pradesh ki Vice Chancellor Dr. KR Dhiman Susarukya ki Kakching Kunau College Umathel gi NSS Unit Manipur University gi NSS Selna Regional Directorate of NSS Guwahati ga punna sinduna college asida numit mangani chathagadaba life skills leadership amasung personality development gi training program amangasi Sugnu Assembly constituency gi MLA K Ranjit na hudokre MLA local area development fund gi saba Kakching Kunau College ki basketball court UGC की फंदगी साबा स्विमिंग पूल MLA ना हौनबी मतुंग इना संगाखरे Ministry of Youth Affairs and Sports Government of India की मखादा पांगथोकलिबा कैम अदु था असिगी तरामापन फाउबा चथगनी कैम असिदा कक्चिंग खुनौ कॉलेज खा मणिपुर कॉलेज कक्चिंग अमसुंग कुंबी कॉलेज तगी पुन्ना महिरोय कुंट्रागा मंगाना सरुक्यारी लाखलिबा संगाई फेस्टिवल गा मरी लेना सेनापति डिस्ट्रिक्ट की मनुंग दलैबा साधु चिरू वाटरफॉल की अकोइबगी मफम सिंह सिट सेंगदोखरे ngasi sit sengkiba adu Bishnupur Police की SP Jogesh Chandra Haubijam की मिचिंग मखादा Bishnupur Police की टीम अमदी साधु चिरू वाटरफॉल कमिटी गा पुन्ना खुदसमनदुना पांगथोखिबनी वारोई चिंगदा लैबा मणिपुर पुलिस की पोस्ट कमांडर एल बेदजित नाहाय कनागुंबा मियोय सिंगना वाटरफॉल असिबु येंगबा लाकपा मतमदा प्लास्टिक की पोटलम अमदी अतई अमोट अकाई सिंग यारिबा मखै मफम चाना थंबिनबा टूरिस्ट विजिटर सिंगदा अपील तौरकली साधु चिरू वाटरफॉल सिदा क्लीनिनेस ड्राइव अमा तौजबनी मसी अखोगी संगाई फेस्टिवल गा मरी लेना अखोगी ड्राइव मसी चथजबनी अखोइना सिजनरंबा पोचैसिंग प्लास्टिक नि खंगदे अमनि खंगदे है डस्टबिन लैमद्रगसु मफम जाना मतायम द पुलप पैसनबिरगा थंबिरगादि याम नुंगाइदगदबने मादु नतबनि लोइने चैखाइरे लैरबनिना मसिदि अखोगी पोचैनी वाटरफॉल जी अखोई मांगमिनी हाइबसे मयामदा आई नाकलामरोमदा संगाई फेस्टिवल गा मरी लेना ngasi nungthil pung 3 ga minute manga taba aduwaida Mahabali area da cordon and search operation chathakre SV Imphal East Kabib Kegi supervision makhada DSP commando L Deven Singha Luchingba Imphal East commando OCB Lunthang Baifai Imphal East commando inspector Rajiv Yawba team amana miyoi chamaga budra verify tawbada sakhangche ningthina pidaba miyoi taraga mari lokhatuna makha taba wahang pahangidamak Porompat police station da sinakre Socialist Students Union of Manipur amadi Manipur Proletariat Democratic Union anina yelhomi kannaba Chana pathap semduna yelhomi kalu Indian Constitution ki article ahum amend taw loinana miyamgi chakthung matliba phamnaiba sing chairak piu haina changsilakliba khongjangda apunba naharol marup club thiam konjilna mapungfana sawatkani haina club asina thadorakpa cherol amana khanghalakli matang swaisida break ama laujage break ki matungda ithai beres na maram oiduna kilometer kungani thoi sangba sekmai jindagi tokpa chingzil chatpagi lambi namthakibagi pau amadi Manipur amasung malimgi tongan tongan ba I pau sing puduna lakjage impact news per meeting tadun review mayam bu amuka na taram nokchari bulletin asigi makhata ba pau miyam da pizari Loktrak hydroelectric project ki manung chanba ithai beres na
कानाबा पीबदगी मांगजबन हेली हाइना बेरेस असिगी अकोइबगी मियामगी वाकट ngasi सुलेप्ट्री बेरेस असिना मरम ओइरगा हियांगलम असेंबली कंस्टिट्युएंसी की मनुंग चन्ना इंटर विलेज रोड अमा ओइरिबा किलोमीटर कुनगनिथोइ सांगबा सेकमाइजिनदगी तोकप चिंजिल लंबी असि थासिगी तांग 13 गी नुंगदांगदगी मफम कयादा नमथरकपना खुदोंग थिनिंगाई ओइरे इम्फाल तुरेल की मरिल अमा ओइरिबा मणिपुर रिवर की इचेल असि बेरेस असिना मौखत्तुना थमलुरबा मतुंग इसिंग खंगथा थारकपदगी फिबम असि ओइरकपनि हाइना खुंजासिंगना पेंदबा फोंदोरकली थवोंग असिना मरम ओइरगा सेकमाइजिनदगी तोकपचिंग फाउबगी मनुंगदा लैबा खुल 10 रोम फाउदुना चेलिबा लंबी असि मयांग इम्फाल असेंबली कंस्टिट्युएंसी की मनुंग चनबा फौबाकचाउ लंबी की लैराय फिबम सोकनंगाई ओइरे चही अनि अहुम असिदा तुरेल लैराय चासिलक्तुना लंबी असिगी फिबम का हेन सोक्सिलक्पदा अकोइबगी मियामदा मफम कयादा लंबी असिदा गाड़ी अचौबा सिंह चटपथिंगली हिरम असिगी मतंगदा कम्युनिटी डेवलपमेंट ऑर्गेनाइजेशन CDO सेकमाइजिन खुनौगी प्रेसिडेंट कोंथौजम मनिहारना इथाई बेरेज हेक लाकपदगी ngasi फावबदा करिगुंबा कानबा अमता फंगद्रबसु मांगजबदी चाउना फंगले मरम मतम अमदा चाननबा हेंजांग नापी मरु ओइना कोबी आलू मरांग काइना पुथोक्तुना स्टेट असिगी सेनमिटलोन फगतहनबदा चाउना मतेंग ओइरंबा खोइदुम पात अमदी फुमलेन पात बेरेस असिना मरम ओइरगा ngasiदी मांगदुना लेरे ngasiदगी नुमित 15 फावबगी मनुंगदा लंबी असि तुंग कोइना चटनबा मोंगदा मरिलेनबा सिंगना सेंबा हौद्रबदी मखल मखा कयागी खोंजंग चंगसिलगनी हाइरी लंबी से सेंबी दबा सही तरुक तरे मुक सुरबनी सिदैदा अखोइगी लैरिबा स्कूल मरुना नोमगी सुजन नोमजरगा ललोल इतिक तरुका साजरिबा इमा इबिल सिंग मसा मसु थाकचरिबा कया सिंग असे अवाब ओइरे ललोल इतिक तौबा ngamdre तुंगी हौराइबा आंगांग सिंग लाइक लाइसु तम छात्र छात्री सिंह हजि स्कूल कॉलेज काबदा अवाब ओइरे अखोइना पामजबदी अथुबा मतमगी मनुंगदा long term policy ama tawiraga tungkoina sanaba yaba lambi ama ekhoi athuba matamgi nungda semba se ekhoi pamjai kariguma basida semdragadi kalp organizing mara pai bising tanaraga ekhoi akan ma khonjang sing ekhoi sangchanaba ekhoi sem sajaraga English singani 13 gi November gi tang 15 dagi kun ga humdoi fauba loktak pat lairiba fumsang Chatret का हुंबुद्रागा तरेत मई थादुना तुमना मांगहन किबा स्टेट गवर्नमेंट नमदी स्टेट पुलिस की का हेनबा थौंग अदुगी तरुकलक सुबा निंगसिंग थौरम ngasi पांगथोखरे थौरम asi all loktak lake area fishermen union alafumna sinduna thanga chinglak thongkhong community hall da पांगथोखी लोइनना मिनिट अनि तुमिना लेप्टुना गवर्नमेंट की का हेनबा थौंगदा लेखिद्रबा सिंगी मफमदा इकाई खुमनबा उतखी अलाफुमगी सेक्रेटरी ओइनाम राजे नहाय गवर्नमेंट की थौंग अदु हिंगनबगी लंबी ओइरिबा ngami singi chakhau thadатpani laingak pairiba singna masa masagi da khanduna ona tainaba policy chathabagi matangda miyamda awareness piba mathautai mahakna hai ani suba absphaga manaraba tamthiraba the Manipur Loktak Lake Prohibition Act 2006 asi amuk hanna chathadanaba thoram asi pangthokpani haiki ngasigi thoram aduda tongan tongan ba civil society organization sing amadi miyamna sarukyaki mai thabi gare makoi gi livelihood mat pi gare makoina loktak dipil toro hingamba polam kaya lawbu yaroi habigi athingba kaya thamjilakpa angang kaya school chapa ngamdra leile su tamaktriba second aspaga manaba sugum ega se amugana makha ta na policy makers na si process hemak terame damakta manipur gi tongan tongan civil society organization kaya ga punjila kan all out le representment civil na haribo ngasi gi meeting ase pangthok chabane Empowering people through digitalization of cooperatives haiba thimda November 13 dagi kun fauba India pumbada chathariba humfumari suba All India National Cooperative Week ki thoram Manipur State Cooperative Union Lamphelpa tamadi District Cooperative Officer Bishnupur ga punna khutsamnaduna Bishnupur gi kiyamba ningshin sanglen da pangthokre ngasi gi thoram aduda ex union TH Chauba Register Cooperative of Society H Rupachandra amadi tongan tongan ba Municipal Council ki chairperson amadi societies ki maru oiba mioi kya su sarukya ki ngasi gi thoram aduda sarukya ki ba ex union minister TH Chauba na hai Mahatma Gandhi na pamjaramba cooperative movement amadi nupi singda sakti hena sinaba haiba wakalonda cooperative society asi linkhalakibani maram asina aikhoi mashel hingminnanaba mating pangnagadabani haina mahakna fongdoki Nung isin, yaya ko yan. Kung
Kana Laizadrabi Hakjangi Fibam Mima Nadrabi Mama Machakak Laijabi Imung Amada Relief Center for the Welfare of Differently Able Person Manipur Amadi World Archery the Championship 2017 da Silver Medalist Paunam Lili Chanu Yauna Tengwangkre Numit Karanigi Mamangda Relief Center da Pau Pirakibadagi Center Asigi Staff Singna Field Visit Chatpada Haubram Marak Chingtham Laikai Dalaiba Mama Macha Asi Tengnarakibani Differently Able Oirabi Benjitina Tabagi Sakti Watpagi Awaba Mayok Nari Loinana Mahaki Apopi Mama Manishangsu Breast Cancer Ki Awaba Mayok Naduna Lady Haina Fondorakli All India Radio Imphal na Share and Care Sak Wangkai Ningtem Pukri Mapal Daga Kutsam Naraga Laitarashi Pukning Wakal Haiba Anoba Radio Serial Program Ama November Gitang Tara Tarutagi Sandokpa Hauragani Positive Mental Health Amasung Mari Lenaba Hiram Singda Beach Tauriba Tauram Asi Tha Amagi Ahanba Amasung Ahum Suba Sagol Sen Numitki Numidang Pung Nipan Taba Kudingi All India Radio Imphal gi Sangai Channel da Sandokani Miyamna Soidana Tabiyu Haina All India Radio Imphal na Thadorak Pachirwal Amada Paujelakli Manipuri Rasalila gi Matangda Numit Nini Chupna Chatharakpa Workshop Ngasi Loishinkre Workshop Asi Ministry of Culture Government of India gi Senthang Makada Kurai Kalabitya Bhavan Sinduna Kurai Sajor Laikai Dalaiba Bhavan Asigi Hall da Ngarangdagi Chatharakibani Thauram Asiga Mari Lenana Cultural Hall Asigi Nauna Sakiba Extension Building Amasu Thauram Asigi Athoiba Mithulen Oikiba Lok Sabha MP Dr. T.H. Mainana Sangaki Ngarangdagi Chatarakiba Workshop Asiga Mari Lenana Manipuri Rasalila Makhal Mangasu Cultural Artist Singna Utki Ngasigi Thauram Aduda Cultural University ki Vice Chancellor and Khagendra Su Sarukyaki Cookie Students Organization Morian Asinduna Organization Asigi Conference Holder Anirak Suba L. Tenkolun Haukif Memorial Cum Prize Distribution of Inter-School Asia and Painting Competition Pangthokre MS Chungai Enterprise Moriana Sponsor Tauduna Pangthokiba Asia Amadi Painting Competition da Makok Mathang Taraba Mahairoi Singda Manamathum Piduna Pukning Thawatki Haukiba Tang Taraga Nithoidagi Khoijuman Apunba Maira Paibilup Amadi Khoijuman gi Apunba A Club Singa Khutsam Naduna Changsilakiba Nisa Thingbagi Drive ta Khoijuman gi Akoibadagi Fagalakpa Local Yungau Liter Chahumga Humpurom Maithaduna Ngasi Manghankre Ngasigi Yu Maithaba Aduda Khoijuman da Yu Yonba Amadi Pusilakpa Yaroi Haiba Kholau Kayasu Lauki English Singani Tara Tarukta Jenims ki staff nurse Chaniga Yankai Taruk Launabagi Matangda waiting list Kungani Thoi Thokpada serial number Taraga Tareta Theba Athen ST category the Yauraki Tungda Amukhana waiting list Thokpada serial number Taraga Taret Theba Athen ST category Asigi Mahuta Mioi Ahum Naheiroi Hiang Chothe KH Rodha Amadi TH 11 Hairiba Mioi Ahum Asi Hapchilakpa Jenims ki RTI gi Paukum Matung Ina Thengnare Haina Pangal Students Organization PSO Manipurna Thadorak Pacherol Amana Hairi Hiramasigi Matangda Langaki Marinaba Singna Numit Tarit Nigi Manungda Waroishin Purakpa Ngamdrabadi PSO MSF Amadi AMMD Ona Makha Taba Khongjang Singh Changsilagani Haina Cherol Asina Makhatari Hauzik Sanabagi Pauda All India Football Federation ki meeting makada pangthokadaba Hero I League chatliba tha sigi tangkunga mangadagi sanaba hauragani Hero I League asida defending champion Aizol FC Mizoram Chennai City Tamil Nadu Churchill Brothers Goa Kingfisher East Bengal FC Kolkata Gokulam FC Kerala Minerva Academy Punjab Mohan Bagan FC West Bengal Neroka FC Manipur Silong Lajong FC Meghalaya Amadi Indian Arrows New Delhi Hariba Team Singh Asina English Singani Taraga Taret Taraga Nipangi League Champion Oinanaba Home and Away da Sanagadaba League Match Singda Akanba Lamba Taunaragani Football League Tournament Asigi Ahanba Match Oina Punjab ki team Ama Oiriba Minerva Academy na Yumbu Oiduna
West Bengal gi away team oiriba Mohan Bagan FC ga thasigi tangkun ga manga gi nungthilpung ani taba matamda Punjab ki Guru Nanak Stadium da sanaragani ahanba oina Hero I League asida saruk yariba Manipur gi team ama oiriba Neroka FC gi ahanba match da away team ama oina Punjab ki Guru Nanak Stadium da yumbu oiriba Minerva Academy ga December amagi nungthilpung manga ga minute kuntra da lamba taunaragani December gi tang taraga manga da Neroka FC na yumbu oiduna Kumal Lampak Man Stadium da away team ama oiriba Chennai City Tamil Nadu ga nungthilpung anida sanaragani Thangjam Birachandra amadi Maipakpi Memorial Kunganithoi Suba Nupagi Venus Cup ki final match hayeng Kumal Lampak Artificial Turf Ground da sanaragani All Manipur Football Association ki meeting makhada pangthokliba football tournament asida Manipur gi tongan ba districts singda sanakiba Super League ta winner oikraba team taraga mathoina saruk yari tournament asida saruk yariba team singna home and away basis ta match ani sanaki hayeng sanagadaba final match asida Thobal district ki team ama oiriba Athopam FC Thobal amadi Churachandpur district ki team ama oiriba United Khwazim Brother Churachandpur anina lamba taunaragani hairi amfana thadorakpa cherol amana khanghalakpani Ex Polo Club Wangkhayamadi Manipur Police Sports Club Team B Anina Kuntrago Humdoi Suba and Hazari and Dr. N Tombi State Level Polo Tournament ki final lamba taunaragani Polo Tournament asigi ngasi mapal kangjebungda sanakiba ahanba semi final da Ex Polo Club Wangkhaina Manipur Police Sports Club Team A bu yamna lakchana panjil taraga nithoi ahumda maithiba piram laga Polo Tournament asigi final changbangam khibani Chatharakliba Polo Tournament asigi ngasi sanakiba ani suba semi final dana Manipur Police Sports Club Team B na Kurai Polo Club Team A bu panjil mari anida maithiba piki Manipur Horse Riding and Polo Association sinduna knockout basis da Chatharakliba tournament asida Polo team kunganipana sarukyari Chatharakliba Polo Tournament asigi final match tha asigi taraga tareta sanaragani Lakliba November gitang taraga mapanda New Delhi da pangthoka dauriba Airtel Delhi Half Marathon da saruk yaruna bagidamak Kakching runners ki lamjeloi kungamanga ngasi Delhi ki tamak kakching thadokre lamjeloi kungamanga adu ngasi ayu kakching bazar Budhiras rota laiba kakching runners ki office oiriba photo max mamangdagi kakching runners ki advisor Naurem Ranjit na lamthaki arebada bulletin asig headlines amhana miyam da thamjege Tamenglong district ki yamlaba miyamna chief minister butaram na okre tare Tamenglong none amadi nungbagi oina chawkhat thorang ki damak lupa crore 415 gi senfam lauthokre India government amadi NACNIM anigi marakta kuchek pina kiba framework agreement ki achumba warol miyam da khanghalu haina Congress na makhata na demand tawrakli Manipur small scale industry da ahen ba meeting thambana lamdam asigi senmilon da hena chawkhat pangamgani haina governor Nazma Haptullah na phongdokre Sajik Tampakta Mari Suba Assam Rifles ka lalhauba singa khud thokna bada lalhauba ama air personnel ama lalhauba ahumga air personnel ama ga sokle Amasung Imphal Ziri Lambida Thong Tekpagi Thaudokta ama ngata thokraba gari gi matik chaba compensation pigadabani haina Transporters and Drivers Council na demand tawrakli